ꯀꯨꯟꯍꯨꯝꯗꯣꯏ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯥꯟꯂꯥꯟꯁꯤꯡ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯇꯥꯡ 12ꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯒ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯑꯩꯈꯣꯏ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯍꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯝꯃꯤ ꯍꯧꯈꯤꯕ ꯇꯥꯡ 13ꯇ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯨꯀꯦꯁꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯗꯦꯠ 16ꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯩꯈꯣꯏ FIR ꯑꯃ ꯇꯧꯖꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ JC ꯐꯣꯝ ꯇꯧꯔꯕ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯇꯥꯡ 13ꯒꯤ ꯑꯍꯤꯡ ꯄꯨꯡ 12 ꯈꯤꯇꯪ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯒꯣꯕꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣoi ꯆꯠꯂꯒ ꯄꯤꯁꯤꯟꯖꯔꯨꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯇꯥꯡ 18 ꯑꯃꯁꯨꯡ ꯇꯥꯡ 18ꯇ ꯑꯩꯈꯣꯏ DGP ꯑꯃꯗꯤ ꯑꯩꯈꯣꯏ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅꯆꯤꯡꯕ ꯑꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅꯆꯤꯡꯕꯗꯁꯨ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯖꯩ ꯑꯉꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯟꯂꯥꯟꯁꯤꯡ ꯄꯨꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯐꯖꯅ ꯊꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯤꯁꯤꯟꯖꯩ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯅꯨꯡꯗ ꯔꯤꯁꯄꯣꯟꯁ ꯑꯃꯠꯇ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯒꯣꯕꯔꯅꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯒꯤ ꯒꯣꯕꯔꯅꯔ ꯎꯅꯅꯕꯒꯤ ꯃꯇꯝ ꯑꯃ ꯄꯤꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯡ 4:30ꯗꯒꯤꯅ 4:30ꯗ ꯎꯅꯅꯕꯒꯤ ꯃꯇꯝ ꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯨꯡ 4:30ꯗ ꯒꯣꯕꯔꯅꯔ ꯎꯅꯖꯔꯨꯏ ꯒꯣꯕꯔꯅꯔꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯝꯕꯁꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯀꯦꯁ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯆꯍꯤ 10 ꯉꯥꯏꯔꯤꯕ NG ꯀꯣꯂꯦꯖꯒꯤ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯏꯁꯇꯨꯗꯦꯟꯠ ꯃꯍꯩꯔꯣꯏ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯇꯥꯡ 13ꯇꯒꯤ ꯃꯥꯡꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯟꯂꯥꯟꯁꯤꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯒꯤ ꯃꯇꯥꯡꯗ ꯒꯣꯕꯔꯅꯔꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯒꯤ ꯂꯥꯟꯂꯥꯟꯁꯤꯡ ꯑꯃ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯒꯣꯕꯔꯅꯔꯅ ꯗꯦꯠ ꯍꯥꯏꯗꯤ ꯍꯪꯆꯤꯠ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯇꯥꯡ 12 ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡꯁꯤꯒꯤ ꯂꯥꯟꯂꯥꯟꯁꯤꯡ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯒꯣꯕꯔꯅꯔꯗ ꯑꯗꯨꯃꯥꯏꯅ ꯒꯣꯕꯔꯅꯔꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯝꯕꯁꯤ ꯒꯣꯕꯔꯅꯔꯗ ꯀꯔꯤꯒꯨꯝꯕ ꯇꯥꯡ 12 ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯥꯟꯂꯥꯟꯁꯤꯡ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯇꯥꯡ 12ꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯒ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯑꯩꯈꯣꯏ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯍꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯂꯩꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛ ꯂꯩꯅ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯥꯡꯈ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯥꯎꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯔꯤꯁꯄꯣꯟꯁꯤꯕꯜ ꯗꯥꯏꯇ ꯑꯣꯏ ꯎꯐꯝ ꯊꯣꯛꯏ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏ ꯒꯣꯕꯔꯅꯔꯗ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯇꯁꯦꯡꯅ ꯑꯉꯥꯡꯁꯤꯒꯤ ꯂꯥꯟꯂꯥꯟꯁꯤꯡ ꯑꯃ ꯑꯉꯥꯡꯁꯤ ꯇꯁꯦꯡꯅ ꯖꯧꯒꯥꯡ ꯇꯦꯛ ꯐꯥꯎꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯂꯩꯔꯕꯅꯤ ꯃꯥꯒꯤ ꯐꯨꯇꯦꯖꯇ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ CCTV ꯀꯦꯃꯦꯔꯥꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡꯁꯤꯒꯤ ꯂꯥꯟꯂꯥꯟꯁꯤꯡ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨꯒ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯁꯤꯗ ꯄꯥꯏꯅꯔꯤꯕ ꯈꯨꯠꯂꯥꯏ ꯅꯨꯡꯂꯥꯏ ꯀꯔꯤꯒꯤ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯁꯔꯀꯥꯔꯅ ꯂꯧꯈꯠꯄ ꯑꯃꯗꯤ ꯃꯁꯤꯒꯤ ꯐꯥꯕ ꯄꯨꯟꯕ ꯑꯃꯠꯇꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯇꯝꯄꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯈꯨꯠꯂꯥꯏ ꯂꯣꯏꯅꯃꯛ ꯁꯥꯏꯂꯦꯟꯗ ꯇꯧꯗꯅ ꯃꯌꯥꯝꯗ ꯄꯤꯊꯣꯛꯇꯅ ꯇꯝꯄꯥꯛꯇ ꯄꯤꯁ ꯑꯣꯏꯅ ꯂꯩꯔꯀꯥꯟꯗ ꯍꯧꯖꯤꯛ ꯅꯧꯅ ꯏꯔꯥꯡ ꯑꯃ ꯊꯣꯛꯍꯟꯅꯕ ꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯁꯨ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯒꯣꯔꯃꯦꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯔꯤꯁꯄꯣꯟꯁꯤꯕꯜ ꯂꯧꯕꯤꯔꯀꯥꯟꯗ ꯑꯉꯥꯡꯁꯤ ꯒꯣꯕꯔꯅꯔꯅ ꯊꯥꯔꯤꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯇꯥꯡ 12 ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡꯁꯤ ꯄꯨꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯂꯥꯟꯁꯤ ꯈꯪꯍꯟꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ JC ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯁꯥꯒꯠꯂꯛꯀꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯇꯥꯡ 12ꯁꯦ ꯉꯥꯏꯅ ꯋꯥꯈꯜ ꯈꯟꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯈꯥ ꯆꯪꯁꯤꯟꯖꯒꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ MP ꯑꯩꯈꯣꯏ MPꯗ ꯑꯩꯈꯣꯏ ꯕꯤꯃꯣꯜ ꯑꯩꯈꯣꯏ ꯎꯅꯅꯕ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯕꯤꯃꯣꯜ ꯍꯧꯖꯤꯛ ꯉꯥꯛꯀꯤ ꯃꯇꯨꯡꯗ ꯕꯤꯃꯣꯜ ꯎꯅꯔꯀꯥꯟꯗ ꯃꯁꯤꯒꯤ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯃꯅꯤꯄꯨꯔ ꯈꯛꯀꯤ ꯅꯠꯇꯅ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ MP ꯕꯤꯃꯣꯜ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯅꯅꯕ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯔꯒ ꯁ꯭ꯄꯤꯀꯔꯁꯨ ꯑꯩꯈꯣꯏ ꯎꯅꯒꯅꯤ ꯎꯅꯔꯀꯥꯟꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯟꯗ꯭ꯔꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯁꯤ ꯑꯃꯗꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯃꯣꯏꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯃꯣꯏꯒ ꯑꯩꯈꯣꯏꯒꯤ ꯁꯦꯁꯟ ꯇꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯏꯍꯧꯁꯤ ꯑꯩꯈꯣꯏ ꯁꯥꯒꯠꯅꯕ ꯍꯣꯠꯅꯖꯩ